JSC against the brutal killing of Takhellambam Manoranjan ngasi ayuk Pung dagi houduna Manipur pumbada koukhiba Pung Nifunipan gi General Strike Sougatladuna Peace and Integrity Committee Kyamgei Pik amasung all Kyamgei Nupi Chaokhat Thourang lumna ngasi Kyamgei Pal Ahanbi Da Lambi thingduna Khongjang changshinkhre lambi thingduna changshinkhre Khongjang aduga mari lainana PK convener CS Megasandrona hai handakta Indiana yumbu oiduna pangthokiba G20 summit ta pukhatkhiba mahusagi khal kan bahaiba agenda dugi mayukta kuki singna mahusagi khalbu singna bathong kya satharakhlabasu leingakna makhoi mathakta action amata lokhatpa leite more the duty tawriba state security force singda afaba khulai kya sizinaduna landaragliba sida mapalgi khut yaure haiba khanglabasu leingakna tumina leishilibasi manungda kari aronba agenda leibano haibasi hangningai oiri lamdam asigi maite MLA singna ruling amasung opposition thidana amata oina punsilaga thabak tawminabagi mami tadri basi angakpa fawi BJP lengak asina Nation First haiba wafam adu tungoinaramlaga pot khombada oina mai onsilaga leire bakoina irang asi hakchina lauduna paikhatpa yaba thabak sing paikhatlamlabadi misimina kya thogliba si thoklamloi Unified Command Manipur lengakta mapung phana sina ba ngamloi hairabadi lengak ama linglubagi mathau tadre irang asi kuki singna tamthina hatpi khraba Manoranjan ga mari leinana samkiba JSUna lowkiba warep khudingmak pik amasung all Kyamgei Nupi Chaokhat Thourang lupna saugatkani hainasu mahana maka taki Hoji Manoranjan hari bangang se isam jana mayumda thabak suraga leijabani ma ben gi service tawraga leibani haju dama hai ada mai manung angang gi yamna leiba masa mai masa class 5 angang sahi manga khatangari mai nupi angang ori imung digi yumlei kare ju yengbiu yamna wa family hawi adu Manipur je samadona akhoi gi me gi tang humna narco terrorist kangu singna chathrak pa lan sida ai gi je Thourang yahum thoi hena imalai bang podha pigre asikra to homono Manipur government to homani India government to homani aduna sigi violate tawriba mayam akhoi environment soiba sona kano akhoi gi challenge tawri mayam je masi je government athu amda meng changbira kanda kuki singda kuki narco terrorist kangu singda akan action lobi gidamni haiba afam je sima Manipur government thamjage Khongjang aduda saru yakiba all Kyamgei Nupi Chaokhat Thourang lubki Vice President Moirang Them Sobitana hai Takhellambam Manoranjan bu kuki kulai paiba singna tamthina hatpi khibagi thawong adu akan mamong da condemn thawi Government of India amasung Manipur lengakna Central Force singda piriba power asina karino Manipur miyam tumna halage khalibra irang asida thawai tha khraba iraicha singi imung manuna thengna horiba awaba si thamoi kainingai gi masakni Asigumba piba masih laglaba fauba lengak asina tumina yengduna leiki gadori brahaina mahangna makha taki hana di aikoi mafam dasu saruk adum yajai adubu aigi kendra sida tholok pasida aikoi thawai asi puba ngamdre leigi draba imung manungi pikliba masa adu angang adugi khanbada aikoi mama aduna olhoriba mikap mirau khondu tabada aikoi thamoi kaire aduna Manipur government na hojik thokliba irang ase ngasi aikoi na tawjariba banlase akoi mapung phana hojik saugatkani aduga taliba dabi asi phangdri wa koi asiba masaju lawjaroi aduga leigidreba imung manungdaju government na mayamna piriba compensation pibagi chang haibadugi mahutta aikoi gi taliba jesina semjariba thabak aduga mari leinana chathan gani haibaje ngasi gi aikoi gi Kyamgei gi side tagi aikoi na masiba thamjari